Imes Bogdam Ming Tabiri Sumbu Yunam Anuradha Devinai Kunano Krumzadi Hausi Maroiba Pauda Railway line to English Singani Kunmarida Impalda Yoraglagani Haina Chief Minister and Birena Haikre Manipur Archaeological Site Amati Historic Monument Sing Ngak Senatana Special Task Force Amasanaba MP Lesanga Sanazawana Parliament Pukakre Importance of science education in travel and scheduled caste populated schools hai behiranda Dominini Chatakadaba awareness program asidagi haudokrai Linana Taranipan Suba KSIS Kishore Kumar Ningsing First Division Football League Tournament 2021 asidagi haudokrai Hauzik Pausanuna Bizadi Chief Minister and Birena Haikre BJP na Luchingba Chungsin Abalengak Asina Miamda Thazabagi Mami Tabang Amanba Asi Kodegi Nungaibani Hauki Balenga Kiana anti-people Uiduna Chatkibangakani Politician Haidaga Hangoi Hanba Adu Pali Balengak Asidi Tauroi Miamgi Atoba Demand ILP Pangankre Maramaduna Lengak Asina Chahimari Mapung Parapa Asida Citizen Senatory Governors Haiduna Taramasi Topade Taramasi ngasi BJP na lusingba lengak asina Chahi Mari Mapung Parakpagi City Convention Center ge Auditorium Hall da pangthokpa Achievement Emerging Manipur haiba tharamda Chief Guest oikiba Chief Minister na pangdokhibani Chief Minister na makataraduna Chahi Mari Mapung Parakpagi Chapka Tharang asi 92 Villas 92 Hills ke tharamda yumpham oiraka miyam ge later light singi data report singi yanglaka lengang na telaba matamda miyam ge loina na thabak tawang amkhre Manipur asi matamamada yamna kinarami adubu telaba Chahi Mari gi manungda ching tampuna chokon minana bakong tanglok khotpangamle miyamna mateng pangbiduna lengak asina ngasi apunba project chahunga taramathoi sangakre project kuntra mapana ureb uyung tambangamle miyamge numit singda new lising nipuge kes lising taratare ke solution purak pangamki kul lising aniga chatru marupudra mathoi recover tauki Chahi taramanga public transport level raba matung amuk haure jingi lamda mai tampam school college doctor nurse oza singi lepham leire anti corruption cell hangdoklei matam sangna mamangda economy blockade kauriba sing unaduna loibangamke Chief Minister na makatana haikibada kendra da Prime Minister Narendra Modi amadi kendra gi lusing basing na Manipur gi jabkhat thawang kya gi hirang khudimakta tabi bagaloinana state asigi lambi thong Impal City Lambigi Makru Barak Thong Amadi Irang Thong Sabaloi Silakle Railway line Lisangani Kunmari the Impal Yoraglagani Masi Sangat Sagaliba Asida Sinmi Singh Nipami Pun Sankai Taubadagi Lotion Bagi Matam Thank Darapuni District Tarataruki Kankalaba Mahiro Singda Solar Lantern Singh Chief Minister Nayantoki Nabat ki Chahi Lisangani Kumathoi Kunitoi Gi Oiba State of Force Ki Initiative paper so Chief Minister da Banki official singda khusina ke Chingi district singda leba college ke science subject hangdo ke ba Churchampur Tamenglong Senapati amadi GP college ke Mihut Singh oza singda yanthoki Chief Minister na city convention da hangdo pa lenga ke Chahi Mari Mapung Pharapagi achievement photo yankibakaloina na Chahi Mari gi manungda pangthoki ba achievement ge video so miyamda watke tharumda deputy CM Y Zoykumar Works Minister T.S. Biswajana President Amasung Gasobonar Oiki Tharamduda Council of Ministers Singh Deputy Speaker MLA Singh Chief Secretary Amadi DCP Yauna Tongamba Department Singh Head Amadi Operation Singh So Saruyaki pipeline series 2 second phase economic board ministry finance department niti ayog na support of bilkanda new development ban na thare sumba aso scheme mayam suje man dar ga pila ani hai ko posu mayam se masi ai khoi sarkar baijari ba sarkar da lejari ba khoi na am transparently am sincerely honorable madugi confidence na madugi message no center ki leadership ni yor kanda fully confidence later and backup to
aduna ne khoi thok pang thok ngamis akhoi pun hona mi debuduna nasi manipura sense ma ka gyam ten garba sahi mari gi manung sida khoi porpunga mini haidnai amai lobje 4 years citizen centric governance Tawan district su district administration Tawan sinduna Tawan district mini secretariat complex da pangthokrai Taramatugi sarukamba oina atuba mitung oina sarubya kiba Thawal Zira Palisat ki Adhiksha Hasina Begamna district child protection unit Thawalna puthokpa Mangkhinu Thawna haiba short film amasu release tawki Masigi tungda ZEO Zone 3 Thawangi makada selection tawraklaba mahiroi chahunga marpudara tare romda solar study lamp put operating hand watch machine amasung TV set sing yanthoki Taramasi loisilakpada Thawlangi mitunglen singna district mini secretariat complex ta district asige tonga-tongamba department singna sinduna hangdokpa numit nini chatakadaba exhibition ge stall singda chatuna yingsinke Amaramda district administration Tengnopan dasu sinduna ngasi Tengnopan district headquarter dasu 4 years of citizen centric government ke thorampang thokre Tengnopan district ke deputy commissioner Mayang Lambam Rajkumana athoi pe meeting oiduna sarugiya kiba thorampa aduda Tengnopan district police ke SP TS Bekamzit Tengnopan ge chief medical officer Dr KS Goyent Tengnopan 82 RCC ge OC amadi atai tongan ba government official singna thoramadu da sarugiya ki Tengnopan government high school ground pangthokiba miyang ge thoramadu da deputy commissioner Mayang Lambam Rajkumana haikibada PhD department manung hanjin ba mafam kyada thangnaba afaba ising pinabagi thabak thoramda mai pakna thabak toropa amadi yamna khumang saukshina toropada PhD department bo thagapa phongdoki lengang asina pakhalakpa school pagadan sing mission asigi makada Tengnopan district asida leiba school sing sangat sagat bagi thabak su kancha thare tungda tharamba siga mari leinana district asida Masak naidaba tungan ba government department sing official sing da ikai khumnaba utana certificate sing yenthoki lenana tungan ba school ge mahir sing da su dishina lem sing su yenthoki ngasigi thorampa aduda jati kya ge nat ke oiba jagoi isai sing utke amade medical ge hidak langthak sing yauna tungan ba stall kaya amasu hangduna miyamda kanaba kaya ama phangan mangamki Chief Secretary and Chairman State Executive Committee Government of Manipur na thokpa cherolamana Section 20 Clause 2 Clause A Disaster Management Act 2005 ki matungina lakadariba yausang kumai tharamda yausang sports pangthokpada athingba thamde adubo COVID laishat ke SOP ngangna pangthokadabade hayuduna thabal chongma amasung sumang lilana chingbada athingba thamle haire Jerona sinamaka tayaduna lai haraubana singba tharam sing laigi oiba tharam sing tamak pangthokna basu khangaladuna music dance amasung lilana jingbagi tharam sing pangthoktana basu khangalakli loinana tharam sing ase pangthokpada miyo yangkhai dage hendana basu henasu punbai yaroi hairi Kaksing Municipal Council ge 1 number 4 Development Committee BJP Kaksing Mandal na sinduna Kaksing Assembly Constituency ge MLA Mayang Lambam Rameshu Butaram na opuge tharam ama ngarang numitang Kaksing Sumnang Laikai Dipa Pareng Community Hall da pangthokrai MLA Mayang Lambam Rameshu na athoiba mitung BJP Kaksing Mandal ge President Sawajam Samjaina akanaba mitung amadi Polling Committee ge President Y Dorendrona thoramapo oina sarugya khiba thoramaduda Naurem Ibemu amasung Naurem Ratan amadi nongmai temp Norenbu mathangsana Kaksing Municipal Council ge mikalda 1 number 4 ge BJP ge councillor amasung member Mirep Singh ohennaba puthokuna miyamda saktakhe Tharamatuda MLA Rameshona Mahaputaramna oppagidamak miyambo thagatpa phongdaladuna hai magi vision day lamdam asida miyamna khanglamdaba kaya miyamda khanganduna ahongba purakpa aduni masida ai isabu isana masak khangduna aikhoi khudimak wakhan tabaki mathak tai masigidamak aikoina education ge mangal leiba tai isa isu singbo lairik
tamhandaba yade haibage wakalon adu miyamda lebiyo. Education khaktana ahongba purakpa ngamgani maram asina Prime Minister Narendra Modi na new education policy aduga Chief Minister and Binena School Phagaran Mission haiba tongan pa policy kya puthok lebene haiki. Manipur gi archaeological site amadi historical monument sing ngak sena thamnaba special task force ama semnaba Rajya Sabha ke MP Ningthau Laisamba Sana Zaubana ngasai parliament pukhatkre. Ningthau Laisamba Sana Zaubana Zero Award demand ase pukladuna high Manipur gi oina leiriba monument amadi archaeology site ngase ngak senaba yokatuna thamnaba amadi maintenance taunanabagidamta kumjale sangma chamapan humbudra nipanda Manipur State Archaeology ase linkhat kibane. Masida natana Manipur State Archaeology na tongan mafam singda thizin humjin bage thabakso sataduna lagli. Loinana kudung thinanga oiba mafam kya dasu sangsinduna archaeological site kaya puthokpada tawdang laudi hiram masida miyambo hena wakal tananaba awareness kaya pangthokle. Archaeological team da Laidik Pongba seminar senba amadi thoni thoramba kaya pangthokuna miyambo wakal tananaba hunaduna lagli. Makata Arjuna Mahana High Manipur Ancient and Historical Monument and Archaeological Sites and Remand Act 1976 ke Makada Housing Manipur ngak sinduna thamliba archaeological site amadi historical monument asepuna humpum doini. Haidiba monument amadi archaeological site singasige manungda khara amadi international border amadi state border da leidi. Kudamoina haidibada Surasanpur gi Behayang da leidiba Maharaj Chandrakirti gi Ningsing Kubam Mauda Ladiba Megalith Nechingbane Haiba historical monument amadi archaeological sites ngasi Mangki Danaba amadi Lana Lam Kopsin Basindage ngak senadaba special task force ama semba mathokdare Maramaduna Indian government atubada Haiba mafam singa ase ngak senadaba special task force ama sembi haiki. Importance of science education in tribal and scheduled caste populated schools Haibagiramda Department of Science and Technology Ministry of Science and Technology Government of India ke sponsor Makada Center for Rural Empowerment and Development Organization Singtuna Library and Information Center Kaksingda awareness program among asidake hodokre. Awareness program asigi ngasi hodopage tharamda social worker ke Jaduna Atoiba Mitung Manipur Public Service Commission ge former chairman so Oiba retired Lieutenant General Dr. Konsam Himalayna Tharamapu Loinana Head of Department of Entomology Kau Impal ge Associate Professor Dr. K.S. Ibol Amadi Library and Information Center Kaksinge Secretary K.H.I. Zoikumana Akhanaba Mitung Sing Oina Saruyaki Mahiro Ishina Samja Sazanaba Kuchu Kulai Kaya Utkiba Science Exhibition Amaga Loinana Pangtokeba Awareness Program Haudopagi Tharamba Aduda Tharamapuge Waral Piraduna Konsam Himalayna High Aikoi Mioiba Kudimak Chief Minister Lonimak Oiba Yabanate Scientist Ahita Oiba Yabanate Taibang Mapuna Magi Simpam Amamam Pidaklabangakni Adubu Aikoi Isana Masak Munna Kangzagadabne Mi amana apaba mi ama oiba haiba asi oza oiraga scientist oiraga natraga footballer oiraga phawbanate hiram kaya ama leiribane hiram amadi nangidamaka soidana ishona pirangani haiba asi aigi thazabane isor haiba asi atekana sunnate isada leijaba thazaba adubune ima ipa oza kudemake isone isona nangonda nahake sinpham loina pigane nahangna Panakana Honarabaso Maikai Chandrabade Mai Papangamloi Noma Maikai Chumlabang Matam Aduda Nahak Soidana Mai Pakani Haiki Ngasi World Consumer Rights Day ge Thoram Tackling Plastic Pollution Haiba Thimda Consumers Club Manipur Sinduna ngasi Jam Hall da Pangthokre Tharamaduga Mari Lainana Athoba Mitunglen Social Worker Lamyanba Ipuna Prithvi Asi Ecological Balance Ngakna Thamnaba Amadi Pollution Toktanaba Plastic Polamsing Mapam Kadaida Thamgatage Haibasi Maruoi Amadi Ecological Balance Nganga Thamnaba Uwa Marangkaina Thase Amadi Plastic Polamsing Masak Kangdopagaloinana Mapam Sana Thamnaduna
Malinge plastic pollution dege ngakthoknaba honaminasi haina appeal tawki. Tharamdada Consumers Club Manipur ge President T Phulchand Sharma Consumers Dispute Redressal Forum ge former President Dr. C.S. Narendra amadi DMB University ge former Principal Jitomba Sharma su sarugyaki. Manipur Feature Film Sendoi de ahing tumde haibagi yat pathawni thoram ngasi Hotel Imphal ge Sangai Hall da pangthokre. Thoram asi Sana Sangai Film Production ge banner makada omsubo oina chingkhai lembina present tawkiba film ne. Film ge producer Ratan Namoijam na pungdokibada loan lokhiba singna matam sana singlabang matamda financial institute sing sokot pangamgani haiki. Film gi cinematography na Bung Konjembamne editor na Mohendro Kamas amasu makeup party na Russia ne hairi. Unicas Delegate Advisor Dr. Bobo Naurem amadi Palmomp Yengkhom President Unicas Delhi na lusing batim amana Maina mang tahan kraba anganching ikopa ke pibam yangsan bagaloina na bamboo zone da wapambi ama tharambayaw na forest asibu revive tawnaba honabada mating oinaba lupa lising ohunge mating pibiramba amadi ikopa ke volunteer singbo puning thagakre. Haukiba March ke tang mga da thokiba malin lamay chapage thogdokta maru kohan kraba anganching ikopa kaksingi Saruksing amuhanna sanganaba March ke tang taramari dagi changsinba hokiba anganching ikopau let's make it green again. Campaign bu pungning thogat po oina paisa ge amadi atay tengbang tawbirapa punamapo Surjit Khetrimayam Secretary Adam and the Coordinated Management Committee anganching ikopa kaksingi baikay dagi thagat pa phungdaragle. Kaksing District Manung Chamba Kaksing Longkai area da aina yadaba anti-social eva posaksang putupusin tawri haiba akanaba pau ama pangbadagi ngasi nongalamdai pung ohumrom tabada District Police Commando gi apunba tim tarukna Kaksing Longkai area da thihumbagi thabak satabada mioi ama WY tablani chingnaba posak amadi mobile phone aniga konana phagat pangamkrai. District Police Kaksing gi SP Victoria Yangkhogi miang makhada Additional SP Operation Kaksing ke HIS Manihar MPS ke Kaman Makada CDO Unit Kaksing ke OC Inspector MD Awas Khana Lusing Banipi Commando Singyawa Tim Aduna Kaksing Longkai da laiba yum singda mathang thi humbada mioi ama yamna chingnaba maungda leirambadagi mafam adumaktada wahang paun chatabada mioi adu irengbam somorje chahi kuntramari apokpa lekhidraba Irengbam Basanta Kaksing Irum Mapal dage housing na Kaksing Longkai ge Christian Church manakta laiba mioi ne haiba khangbangam ke. Oidak liba phibam adugi matangda Additional SP Operation KSIS Manihar da pau pibadage pung ohum makhairom tabada mahak mapamadu da yorke madugi tungda Gazetted Office yauna leiraga Irengbam Somorjit Masa amadi mahakeka check tabada Somorjit Masa dage Vivo mobile phone da amadi Samsung model number GTE 1200Y handset amapuna handset ani pangbangam ke aduga har khaw amada packet manga thongna yom lamba WY tablet ni tingnaba polam sing pangke hariba WY tablet ni tingnaba polam adu yom leba posak sing yauraga punna arumba onbada kg manga 10 mari nipan amarom lume Paraba mioi amadi polam sangkaksang police ke osida makataba investigation satana bagidamata sinakre paraba mioi somorje na pongdo pagi matungena aina yadaba droki polam sangado moreda len kauba chei kuntra mari suraba mioi amana moredagi lalboy kauba mioi amada pohalapne polam ase asam dage zayadul kauba amada pikhi kadabne hai BJP na lusingba lenga kasina miyamge chawkhat thorang kyada Kayaga loinana lengak lakpa sahi mari parakpagi celebration thoram more V16 constituency ke intending candidate oiriba je khongsai ke election committee nasu sinduna ngasi committee asige office da pangthokre 6 mega health camp ama ngasi parliament lok sabha ge speaker om belana hangdokre super specially consultation ase hangdokge thoram da minister Dr. Husband MOS for Health and Family Welfare Ashwini Kumar, Minister of Parliamentary Affairs Minister
Prahlad Venkatesh Joshi, Rajya Sabha ge Deputy Chairman Harivansh Narayan Singh na chingba miyo kya su sarugaki. Hal Minister Husband na haikibada hal haibasi mi khudimake maru eba subject amani haukiba sahi khara asida MP Singh ex MP Singh makoge family Singh amade atai staff member Singh na khudong saba laukre. Minister na makhatana haikibada India da COVID-19 asi state khara da hengali masi section da badage oibani matam ge oina Parliament House Annex da special health awareness li. Lisingani tarama pangi December da pangtoke ba kem aduda MP Chanigan Nipuram da sabtoke hairi. Lebaga sida oideba COVID-19 gi phibang ge matang da External Affairs Minister S Jaishankar na haikibada Mapanda Lekraba Indian Singidamak Modi Gamina Vande Bharat flights na Miyoi kya lebak sida puraki. Miyoi lak nipumanga hena puraki Kerala da kwaidagi masingi yamna Mapandi Miyoi laki Delhi Maharashtra amadi Tamil Nadu na ani suba suba amadi mari suba oike masigidamak Indian Community Welfare Fund dagi lupa crore kuntrahum dasmik ahum karsta oke. Hauzik sanabigi palda District Sport Association DSA Kaksing na Sinduna Taranipan Suba KHIS Kishore Kumar Ningsing First Division Football League Tournament 2021 ngasidagi District Sport Association DSA Kaksing gi sanabung da hodokre. DSA Kaksing gi makhada leiba team nipana sarugyaduna chatagadariba tournament ase hodopagi tharamda Y Nilachandra thabaktagi patharaba Executive Engineer Manipur Police Housing Cooperation na Athoiba Mitung Yangkhom Mangolsao President DSA Kaksing na Tharamapu Tournament asigi sponsors su Oidiba Kishore Kumar Memorial Trust Kaksake President Naurem Dhanina akanaba mitung oina sarugyaki. Tournament asigi ngasi sanakiba ahanba Mesta Funant Sambum Youth Club PSYU Funana Uyuk Singya Club UCC Kaksing do panjan ahum sinodamai tiba pikre. PSYU Funange Mai Pakpage Pansan Singh Adu D Alex na 48 minute Lanchung Raina 50 suba minute amasung D Marwind Marina 68 suba minute Pansan Singh Sanke. Tournament asigi ngasi sanakiba ani suba match the Development Youth Association DYA Ilangkapopina Youth Welfare Unit YWU Kaksang Pansan Taruk ahumda maitiba pikre. DYA na mai pakpage Pansan Singh adu Nilakantana 19 amasung 68 suba minute Singh Pansan ani Chamchandrana 38 amasung 39 suba minute Singh Pansan ani aduga Ibocha amasung Boris na matangsana 46 amasung 55 suba minute Pansan amamang chanke. Maji hauraba YWU ge panchan ahum aduna langambana 17 amasung 37 suba minute Singh panchan ani aduga Novin Chandrana 21 suba minute panchan amachan ke. Tournament asige hayang match leroi. All Irengban Football Association AIFA Irengban Sanduna Irengban Playground Chatariba 4th A Gas Prize 7A Side State Village Open Football Tournament 2021 ge ngasi sanakiba match animal apiba matamda thoinaba ngamdabdege penalty da thoinakre. Ahanba match adu Yeripok FC amadi Audacious FC anina sanabada panjana amata chanaba ngamdabdege penalty kaunabada Audacious FC na Yeripok FC bo panjan taruk amada thoiki. Ngasige ani suba match dana SDO Palen amadi Mantak FC na sanake. Match aduda tim ani mangna apiba matamda panchan ani ini sanaduna thoinaba ngamdabadege penalty sutta SDO Palena Mantak FC wo panchan taruk mangada thoikibani. Hauzik arabada maroiba pau amone pizari Railway line to English ngani kunmari da Impal da yoraklagani haina Chief Minister N Birena haikre. Manipur ge archaeological site amadi historic monument sing ngak sena thamnaba special task force amasanaba MP lesanga sana zawana parliament pukhakre. Importance of science education in travel and scheduled caste populated schools hai behiramda diminini chatakadaba awareness program asidagi haudokre. Linana Taranipan Suba KSIS Kishore Kumar Ningsing First Division Football League Tournament 2021 ngasidagi haudokre. Image Pawdang asigde matang sidaloy jere ngeng tabi besungbo amakana krumjai.